ngasi phone kiba editorial kalam digi content kadang lokhachar kana mamang na mayam da thamjaramge yamnadi faragasu khunayama manglom da singkhana ba honabada education haibasi onthokna maru oikraba hiram amane masi politics tawriba madi laisem laingak tawriba singsu wakhal tarakpa mali namaktabo mikhal da mirep oiba yaba miyoisi Indian constitution na lairik mayek satpa sataba haina mantikna ramdriba sini mikhal da bot piba yabagi hak phanglaba sahi matangdagina wakhal mimanariba fawdi mirep oina songthokpa yabagi ayaba piri adubu matamgi yawol sina ngasidi iba paba ngamdaba misakna mikhal mirep oirakpasi kaya thoidoraktaba haibadu oirakle mihutni kaina thagalaklaga इंराजी वही खोथोक सुमना हाइबा ngamba minister yorakpa manipur anauba natre yamna ikaifam thokpa poni ikainaribani ataba singna aduna khunai sigi haurakliba mirolna lairik lesu tamba haibisi tangai fadabani haibisi manipur gi lenga asina haksina lawi haiba handa covid ki second wave mamai tarakpa asi anagi sang khit hantarak pasigi tanja si lauraga manipur sahi ama makhairom mahairoi sing November 10 dagi hangadabani haiba hukum ama thulakhibasina utle haiba yai class 9 dagi hauraga khwai dagi wangba thak phawbagi oina offline da mahoksa gum class sathagadabani haibani amaramda center na laurakpa phirep amagi matung ina state asigi su mipung khuding covid vaccine paktaknana kapthoknaba khongjang lam thakre tawbutabu paktaknana vaccine kapthokpa haidibasida sahi matangi akaknaba amadi thamlibagum tawri aduna manipuri khuding vaccination tawbigi pandamasigi wanthok asi kharaluri haidaba yaroi haujuk manipur class 9 digi hauraga mathaki classing mahisang hangduna class tharakpasida maka fongdaba waru nunglu amadi loisenari madudi covid vaccine kapthokpa haibisisu sei taraga nipangi mathak makhai wani sai sigi makhada laidiba singdi vaccine kapthokjage haibi yadri aduna hairiba sahi sigi makhada laidiba mahiroi sing mai sangbada covid negative oi haibigi certificate principal headmaster singda bisingadabani haidi madubu numit kunni khudingi hairiba test asi mahiroi singidamak laingakna lemna tawgadabani haibisu leiti mahai sanglamdai thongjinda test tawnabagi thorang su leibenati mahairoi sing puduna sakadaba school bus amadi ben singdana kamdoba driver sing vaccine second dose kapti kanana tek tawgani bus natraga benda social distancing ngaktuna mahairoi kaya yamna pugadabano asina singbsing laingakna tholakliba hukumduda sagonnarakte amaramda manipur covid eradicate tawre haiba maksu natri hostel da leiba mahairoi sing fawba positive oikhalakpagi paw leiri phibam sida leirik tamba haibisi tungi yumbi sengbatpagi tangai fadabani haina haksina khanduna leingakna laurokliba phirepsi khanglak khangjingi matau ama loina senari sibanaba naranaini seksinjau hairaba fawbada seksin famda lamuknari haibisi leingakna khanthaningi adunadi class 9 digina mathak makhai covid vaccine kapthokadabani haiba hukum amagi matungda school hangbagi hukum asi tholamlabadi miyamgi samamnabasing asi kokani haina khalli heba pawmasu ngasigi editorial kalam da thambirai atopa pawmana ai lawmini lairaba lawmisingna pothoki arem khak loisin tasinba machinery leiba ngamdi haiba khangi AC Supreme Court ki Judge Surjakantana ngasi phongdokhiba amada mak masa maksud lawmi amani aduga lebasigi khwaidigi wangba wayal loising asigi Chief Justice NBH Ramansu lawmigi imung amada pokhibani maramasina Supreme Court ki judge singda law lokhraba matungda labukta lehauriba phata haudi saru wairu na singba loisin khomjinanaba lairaba lawmi singna machinery leiruba ngamloi haibisi mayek singna khangi haina phongdokre thoidok hendokna India gi awang thangba state singda leiriba marginalized farmer singna asigumba mamal wangba machinery sing leiba ngambagi sakti leiti haiba mayek singna khangi
Kanagumba Karanadi Sigumba, Mason Singasi Lupa Lak Anika Lairabadi, Pangbangami Heidi, Adobo, Kahen Lairaba, Lomi Singna Sigumba, Mason Labangambagi Sakti Late, Lau Singugi Ain Semdokraba Matunda, UP Punjab Amasum Haryana Singba, State Singda, Lomi Amana, Lam Ekar Ahungi Makada, Mapu Oiduna, Potok Satok, Tagadabani have wapam Ain Oina Sanakre. Makoigumba Lomi Singaduna Yamdrabada Lupa Lak Anidagina, Tadaba Missin Sing Labangangani Hypatazadi Haina, Justice Kantana, Solicitor General to Sir Mehetada Fondokibane. Atopa Pawamana, Pakistan Pokai with the police officer Ani Yauna Taret Soglhadi. Balochistan province ki Kunung Kwekta, Sahar remote control na operate Toba, Sakti Lairaba Bom amangasi Pokai pada police official Ani Yauna Miyoy Taret Aso Apan Mayuk na Kre Haina Pakistan ki senior police officer Amana agency da Fondorakli. Bom Pokai Bigit Hongdodu na Wakili area da Laiba high security zone amada, Kamduna Laiba police ki ban amada target Torakibani. Senior Superintendent of Police Operation Asak Nasir na media Fondorokibagi Matungina, kilogram Maridagi Manga Fabolungadaba Bom Madu Lambi da Kamduna Laiba, motorcycle amada fit Tauduna Tamlamani. Police Eagle SWAT ban amada target Torakiba Bom Madu remote control na Pokai Halapani. Taudu da police Ani Amadi, Misa Manga Sikibani Hain officer Aduna Makataki. Mapam aduda security force amasum rescue official sing sangsinduna mi kanba amadi ngaksel gi thorang kankatre asok pasing adu civil hospital Kweta da pukhatuna lekanaki bom pokhai ki ba mapam adu kanamata sanghandana poisinduna thamkre hainasu police na makhatana fungdorakli loshilak poina ten ma paung tanga myamna thamjage none da thokiba BJP ki bike rally thugai rakre Sing the Gunda Sing a low Python lady, BJP gi Mipam Amata Pangtok Payaro ki Helakle, Simon Kamai. Manipur Legislative Assembly ki Matang Sahi Angan Besar the Pangtok Nava CM Sari Mikalda, None District ki Yankai Maris, Nungba Assembly Constituency gi, BJP gi Mirep Oinana CM Sariba, Gaidon Kamai Shogot pa Bite Rally Amasakang Navasina Tugaira Rally Adu the Sarugyaba, Zipsi gi Windshield Thugairapaga loinana driver adusu aso apanangkre madudana rally aduda sarugyaba naha singda phoba saibaga loinana rally aduda sejinaba banner amadi firal segairakre hairi sakangdaba sing aduna makhatana pangthoklabadi nungmaina kapkani haina suki helakhi haina nungbai assembly constituency gi BJP gi active member Simon Kamaina fungdorakli thaudo osiga mari lenyana Manipur Press Club ta ngasi pangthokiba pawgi mifum amada Simon Kamaina wapam asi fongdokibani maana hai saliba thasi ki taragani thoida BJP gi intending candidate Gaidon Kamai sagatuna Progressive Youth Forum none na sinduna bike rally ama satki rally adu none digi hauraga khungang taragani pan phawduna satki halakpagi lambida khopum tampaki gahungpung butmaya amasum Assam Rifles ki kem manakta sakangdabasing na BJP gi rally adu athingba pirakpaga loinana Saruk Yakiba Miyoy Kayada Numai Utuna Kihalaki Hairi Hanasu Paus in the Makatana su Fungdoragli Dugamiam Hausiku in the Paus Matang said Lucinzerge Amasum Patosa give the Suki Plan Kibaki Yausamianga Pigani Amasumatatam Gimaru be pausing left an update pizza Kahina Senel Sigi Makedi Miam Tamzari and thank you.